मरुना हुजिक मणिपुर दा लाइबा लेटेस्ट हाइब तारे मतम मतम की ओइना कोई पार्टी की मरुना कांग्रेस पार्टी की ओपिनियन सजेशन कया सु दुम तौजदना दुम लाखनी होगिबा था तरा गतरे निपाल सुजलपा मणिपुर की इशू सिदा अदु ngasi ngarang haiba tare numit ni humni ngarang na handagi situation si henna worsen weslapa haiba tare the manipur si karom da no kadai da no foreign kari thokani hayeng kari thokani haiba se masi tambangam daba haibangam daba situation nama lakba masida koi gi पार्टी की साइड तगी थमजनिंगबा सजेशन दुगा अपील हाइब तारे कोइना खरा थमजनिंगबनी मणिपुर की प्रजा सिंगदा अदुगा अटेंशन हाइब तारे गवर्नमेंट ऑफ इंडिया अदुगा स्टेट सिगी गवर्नमेंट सिदैदसु कोई मोइगी हेना पुनिंग सिंगसिनबा दुगा अटेंशन सु कोई ड्रॉ तौजनिंग बनी अदु आइना अहान बदा ngarang na hanagi yamna langtak na lairiba akoi jiribangi thodok sidaida asiana kaya yaukre adu sigiba nagiba singdu koi nungaite adubu miyoiba ama oina miyoibagi minungsi amaga loina ne humanitarian ground da haiba tare hojik phakriba captive haigadra kari haini phakriba captive ta thabmiba karim ta khangjadaba angang macha ahum nupi ahum se मसी थादोक पिरकपना मोहिबु कनबीबा थादोक पिरकपसे मसीना मियोइबगी मिनुंगसिगे लोइनना मसीना ख्वाइदगी अफबा ओइगनी अदना कनानो कनानो मद फारिबा अद कैप्टिव त थमीबदुदी ओइ कोई मिटना मक उरुब नत्रगसु जिक तौरिबा तौनरिबा नाकन अनिगी क्लास हाइबा तारे मसिदा कनानो हाइबसिदी कोई मयामना खंगनरबनी अदुना अमवरो चुम्बा लानबना तोंगानबा मनी अदुना मदुदी मियोइबगी मिनुंगसिगा लोइनना थादोक पिरकपना ख्वाइदगी असिंगबा अचुम्बा decision ओइगनी हाइबसिनी अखोई की पार्टी की साइड तगी अखोई अपील तौजनिंग से अदो अखोई हंजन हंजन नदी हाइरे अदो मसी हाइमंदा तारक्त्रबनिना करी उपाय तौगनी मसी मयामसु अदुम खंदन येंबियो स्टेट अमदा लैरिबा गवर्नमेंट अदुसु करम्बा गवर्नमेंट सेंटर दा सरकार पाइरिबा गवर्नमेंट असिगा पार्टी अमा खक्ता ओइबा अदु मसी मियोइबगी मिगी पुंसी मिगी लंथुम लाइफ एंड प्रॉपर्टी ngakpa ngamdraba protect tawba ngamdraba miyoibagi punsi sep tawba ngamdraba si government ji leibagi artha leibra khoi government lehaning de bagi wanati kana gumna hairak pa yayaba adudi congress party gi stand karino akhoi sarkar paiba shakti de yamna mihoba khoi party sunate ado of course hujik leiba democratic setup sida khoi manga khak leibuna kramaina claim tawbusu madudi artha thokte हाइना कोई हाइजनिंगबनी अदुना कोई अदुगुंबगी पार्टी दा शक्ति दा यामना मिहोबा अदुगुंबा कोई पार्टी सु नते कोइना हाइजबदी
government naman labor targadi yan hanbada shanti raksha ngakpa haibeseba adu miyoi bagi punsi kanba aduga migi life property ngakpa kanba haibesi government namagi aidi tawam thokpa thabakne na khali whomsoever any party congress na sarkar paiba targasu BJP na paiba targasu ahanba primary taxe shanti thamnana ba hotnaba migi life property ngakna ba hotnaba haibesi tawam thokuni madu ngamdragadi sarkar man lairibagi artha thuibraba sibu hingna farga thamma phauda center da paliba sarkar se prime minister home minister se adum makhoi hana so haijagreba manipur da laiba praja sing si moina kari hoina ubono tumin kang dona mi natti na khallaba jala moi masien angam ba hana zara sunu angam bana palhora sunu haidna adumai tawdna adum yengabra adu kayum kanda manipur se india gi saruk ama natabra na koi feel tawre yes lan tawnari prithvi da russia ga ukraine ga tawnari israel ga palestine gaza adum tawnari sina leipak amaga tawnabneba ado khoi manipur sina manipur state manung sida neba hujik tawnari ba chahi ani pharakadarabase masdi state amaga natte nagaland ga manipur ga natte or mizoram ga manipur ga natte or natraga india ga myanmar ga tawnaba natte akhoi state manung sida community amaga masjid tawnabne adudi masjidi aidi nahan karino solution ama government of india na state governments da mateng pangbiraga nahan solution ama aidi pura amba yarabani na aidi khanje aduna haujiku sahi ani phar ka darba tha trai pan helabasibu mi lising humpu henbasibu changa yokpadona yenda yengon yokpa sanga yokpadona relief camp da thammi base masibu aidi india gi history da thodo wathok tho aningda ba kaya su thokhreba karamba state ta sigum basi thokhiba yawrobageba manipur da thoi base sumai tawna thoki bisi ad karino kayum kanda da akhoi manipur si india gi saruk ama natrabra or natragana india government gi aronba agenda secret haigadra hidden agenda ama leipaki oina kanagadaba adugumba ama lairaga manipur si sining sizu manipur praja singche yes nation sigi phani hai tarba state sigi phani hype tardi akoi mayam loina sacrifice to chu yae al karino moina yengi ba khalli bisi karino ado akoina thaje jaba haiba tare ganatantra chatpa democracy chatpa leipak tadi aidi violence ki mafam leite wari sanarga waroisin urna ba adu natana aidi wari atai topa laigani na aidi thajide even prithvi da thongna ri balai pak tongan leipak sing da tonari se si bhauda wari sanana ba long nongmai ka pa let nana ba haina appeal kya tonari bisine adumai tawdana akhoi kana gumbana chu dum suggestion tawbusu yawi karino sidaida ruling ga opposition ga adum rajniti tawnaba haigadra hunnadna adum laire solution puthokna nabadi suggestion tawna de hai ado akhoi party gi side gi di akhoi kuire suggestion pijaba haiba tare akhoi ihan hanbada ai hanjan di palle ko pandaba yadaba national level gi political party meeting tawba matamda honorable
Home Minister Shri Amit Shahajida ay suggestion tawjabaneba. Manipur dagi party ki su mihut amoyna ay yaujaba Manipur dagi su oina ay represent tawjaba ay hajabani suggestion tawjabaneba. Manipur da thoi ba thodok se masi waroi sin ama purak si haiba tarba. Masigi solution ama purak na ba haiba sidaida. Ay gi site ay suggestion tawjari Wari sanaba yananaba atmosphere ama masi create tawbase wari sananabagi across the table nakal animakse phaminarga wari sanaba yananabase state government ang ngamaga ngame state government gi level ngamdraga na center na kut thingjanbiraga interfere tawbiraga ahanbada saiba mut mai haiba tarine nak yet anida Kapnariba mayamsi masi ahanbada maisi masi hana lephan ba haibidi saiba maisi hana muthat pa haibane saiba maise nakal animangna angam ba sunariba mai kapnariba se masi hana lephan ba maisi hana muthat pa then adudagi di nakal animakse na tongan kauraga maramdi hana heta changsal no ani khut paino haibdi yaroi domnina Nakan ani makse tongan karino noi piandaba karino noi na taliba demand se bibangam bagana yes khana se ngamoi do na sorry clear katta hairaga manipur kai ga dabdi yaroi under any circumstances manipur kai ga dab adugumba demand di noi tawgano Yaroi, maybe homeland oibay, separate administration oibay, or union separate union territory oibay, adudi sorry, Manipur kaiga dabdu demand di Yaroi na clear katta adum haido piraga aduna tabak karino hayo adu noi sidi Yaroi na hairaga maisi hana muthatlaga kamnariba no mai singsen suda leiba waro Madugi ground rule violate taroko targadi action lobo taina or somda tampakta leriba mayam sisu aina yadaba khulai baiba sing no yaroi tanna bi yaroi haibase masi aidi moina hana masi hana ai hana su thamjegre akaknaba numitta akaknaba matamda Noi aina yadaba khulai pairba mayam singse som nakanda suda leiba su violate tawba tare madu according to law immediate action loba alai som nakal amada aina yadaba pairba khulai paiba singse noi akaknaba hapta se mungda mi humni gi manungda disarm tawgadabani haidra tahullaga lammi heda ko tardi da kalega di takhaiba taina adu tawrga Wari sanahana bagi atmosphere se ama create tawi bise government of India na kuthing janwi bise aidi thienge kuiman gre sahi tha train ban sahi ani phadel kador ba masida mi lising humpu hen ba nupi angang yawa sidai da ngarang na han da su tawi yan siduni ba sigibane han pharena Relief game na thauri an series tauri sineba ay mafam khuding makta bom thamamega du toromega ada toromega puba thangba ngamdaba demand tauriba mayam manipur tauriba mayam situation se government of India na karino moi silent spectator dongna kumhai yengba songna moi hanar suno na taura thadu obra haibasi masi yamna singneba akhoi leba maduna Jati sigi nation sigi India ki kari kana wa porkado ino Manipur laiba praja singse aduna ID nakal ani makse state government aduga central government se masi karino moina yengiba miyeng pahaliba state government si su migi live property ngapang ngamdragadi government am laiba gi alpasi kari lairige urjikse aduna waroi sinama porakna ba permanent solution ama porokna badi wari sanana ba situation ama create to bi base masidai ID government of India gi role ji am chauna laigani na ID sumaina thamjaning bani
aduna ina losin jarakpada appeal tawjari masi akhoi bow down tawba kano tawbagi wanate chumbal lanbana tongana thambaga mioibagi minungsi amaga loinana hauji any group uki group oiba yai mite group oiba yai maran suklai lejidaba angang tha tare nipan da ngari ba chahi ani da ngari ba angang macha sing mamana matha da kolaga thamjari ba angang sing dudi mioibagi minungsi ga loinana madudi thadok pirakpana hena aidi achumba asengba advice oigani haina aidi decision oigani ana thamjaninge hoi government gi side gi rescue tawna ba arai ba sakti tawna all forces tawda khona biri hai adu government na su masi rescue tawna ba masidai da akoi gi inner gi lok sabha gi mp na su bharat ke prime minister da home minister hai re masi noi gi daitani adu masi sida pharga captive to thami base masi rescue tawba ji noi gi daitani maduda noina ngamdaba taragadi madugi consequences mayam do government of india aduga leiba state government gi daitani haina magi side tagi su appeal tawrai ba I wafung khasi thamjari Central leaders sing hai tare. All India Congress Committee le Delhi Delhi da. LOP matao Manipur using film sing matang da central leaders sing hai tare party ki hoina. Sidani event of biraga moi side ki kari local lamba ya thaba adu matang de wari sana bi le ba state congress ki magi. Khoi adum nungti gi hai tare Delhi basis ta adu khoi gi president na su khoi na su adum from time to time adum loina communicate tawna ba ngaktani aduga khoi gi site gi su moina kaine yauraga adu yamna lubase akhoi masi hanjan haire di harakani akhoi party site gi su India block ki site gi su Manipur gi situation se Manipur se utang kanbiu Manipur gi problem se utang solve tawna na ba tawbiu haina honorable prime minister unagi thama khayam hele leiba ji unaba sukpi pide akhoi di lai thodra leiriba sarkar jigi moigi party machine ne ba sigi minister sing mla sing phauba unagi haide appointment pide adagi leiriba state sigi chief minister sinasu it is his responsibility sigumba crucial oiba matam sidari magi ada chatpagi moida haijabagi darka oide chief minister office tagi sigi Manipur ki crisis issues hai masi solve tawnana bagi all political party opposition ki mayam ga loina na appointment umta pbu na sidagi adum akhoi ki government ki matamda any issue chief minister office ni chatpa darka oidi ba akhoi si delegate si singje opposition si yauna or kanu akhoi yauning bai wanate ko kari gumba darka lerga di haibane ba ado si yauna khoi appointment pbu maramdi propose di sigini hairga appointment lowde appointment pida chuno ba pida bang matik na tieba adu su ngoi lowba ngambra su ngamde let us forget about prime minister ki visit ti lairna visit tawbio jo ada akhoi AICC gi site gi kara khan haire moida mayam ni su dum khangbiram gane hujik su inauna hangiba question do koi adum president ne kaine akhoi mayam tawrga on daily basis ta sigi development mayam je nu communicate tawi adu moina su center da ngarang makta su tawi dune ba khoi gi energy mp na prime minister da home minister da si manipur thui thodok se masi noi gi daita ni noi gi sidegi leithok tu chatpa yaroi na do khoi su kari gumba ikai re ba prime minister da unagi appointment piu haibji ikai re hujik su akhoi ready ne ba hujik leiriba constitutional head haiba tare governor ji hujik phobr chire laiti center gi seriousness si yeng biro asam ga siga dual charge torga akhoi si phagi dona ba kasunati haina khanna governor ji sida laiti asam da lei akhoi nga sai mut khanari ni ngrang ni khana bne ba khoi ba
गवर्नर से अनक पे गवर्नर से हाँ उनरसीरा प्राइम मिनिस्टर की अपॉइंटमेंट लौन तौसी गवर्नर से उनरसी है ही इज आउट ऑफ द स्टेशन मणिपुर से कई खनबीदब मालेब तौरी मवों मता सेवा